15 August na lakpada Manipur ki mapanda leiriba isilenaw sing Manipuri loan na sibu loliba isilenaw sing samna harabata Saudi Arab ta leiba Tripura Assam Bangladesh maru oina kasarda leiriba Manipuri loan bai sil inaw sing na social media asida tholaga nakoi masen amana amabu punnabagi makutta nasage content sembi yu ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯨꯕꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤ ꯐꯖꯅ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝ ꯑꯗꯣꯝꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯀꯣꯡ ꯋꯥꯏꯁꯤꯜꯂꯦ ꯃꯦꯟ ꯑꯣꯏꯅ ꯁꯥꯎꯗꯤ ꯑꯔꯕꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯉꯥꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯁꯤ MLA ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯂꯥꯏꯔꯕꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯃꯐꯝꯗꯨꯗ ꯆꯠꯈꯤꯕꯅꯤ ꯑꯗꯥꯅꯤ ꯑꯝꯕꯥꯅꯤ बिल ग्रेड की मौंग लौबी रखन यार ये भिख मंगिया क्या देख रहा है हाँ हलवाई क्या